ꯍꯜꯂꯛꯄꯗ ꯌꯦꯡꯕ ꯃꯌꯥꯝ ꯄꯨꯔꯝꯖꯔꯤ ꯉꯁꯤ ꯑꯩꯅ ꯅꯍꯥꯟ ꯑꯥꯗ ꯆꯠꯂꯒ ꯆꯥꯔꯨꯒꯦꯅ ꯇꯧꯕ ꯃꯊꯦꯜꯗꯣ ꯈꯦꯆꯤꯒ ꯌꯦꯟ ꯃꯐꯩꯒ ꯍꯥꯏꯕꯗꯣ ꯌꯨꯝꯗ ꯑꯣꯏꯅ ꯍꯦꯛꯇ ꯇꯧꯔꯦ ꯑꯗꯣ ꯌꯦꯟ ꯃꯐꯩꯒ ꯈꯦꯆꯤꯒꯁꯤ ꯇꯧꯕꯅꯦ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯑꯣꯏꯅ ꯁꯤꯒꯤ ꯍꯤꯟꯖꯥꯡꯁꯦ ꯃꯔꯣꯏꯒ ꯕꯣꯔꯤꯒ ꯊꯣꯡꯕꯁꯤ ꯇꯧꯕ ꯑꯗꯣ ꯑꯩꯗꯤ ꯃꯇꯥꯡ ꯆꯞ ꯆꯥꯅꯔꯦ ꯈꯦꯆꯤꯁꯤꯒ ꯆꯞ ꯆꯥꯅꯗꯕ ꯃꯊꯦꯜ ꯑꯃ ꯑꯣꯏꯔꯦꯅ ꯇꯤꯟꯌꯣꯜꯂꯦ ꯍꯦꯛꯇ ꯇꯧꯁꯟꯖꯔꯦ ꯑꯗꯣ ꯋꯥꯌꯥꯝ ꯁꯥꯡꯅ ꯉꯥꯡꯉꯔꯣꯏꯒꯦ ꯆꯥꯕ ꯐꯠ ꯍꯧꯖꯔꯛꯑꯒꯦ ꯈꯦꯆꯤꯅꯤꯅ ꯆꯒꯪ ꯑꯣꯏꯅ ꯆꯥꯔꯁꯨ ꯑꯗꯨꯝ ꯌꯥꯔꯅꯤ ꯈꯦꯆꯤꯁꯤ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯌꯥꯝ ꯂꯥꯡꯉꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯦ ꯑꯩꯁꯤ ꯅꯥꯇꯣꯟ ꯃꯅꯨꯡꯗꯁꯨ ꯎꯔꯤꯡ ꯑꯃꯁꯨ ꯊꯨꯡꯉꯦ ꯅꯥꯕꯅ ꯂꯣꯏꯔꯦ hard. How it guys. Tuh. Đang rồi. ꯌꯥꯝꯅ ꯂꯥꯡꯉꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯂꯥꯡꯉꯁꯨ ꯂꯥꯡꯅ ꯑꯩꯒꯤ ꯅꯝꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯅꯝꯖꯔꯛꯂꯒꯦ ꯀꯪꯉꯦ ꯉꯥꯛꯂꯦ ꯂꯣꯏꯖꯈ꯭ꯔꯅꯤꯅ ꯌꯥꯝ ꯀꯨꯏꯔꯦ ꯍꯥꯏꯕ ꯉꯥꯏꯈꯠꯂꯛꯏꯁꯦ ꯃꯥꯏ ꯑꯁꯤꯒꯤ ꯉꯪꯉꯤꯁꯦ ꯁꯨꯡꯂꯣꯏ ꯂꯣꯏꯗꯕ ꯋꯥꯅꯤ ꯊꯦꯡꯅ ꯆꯥꯔꯕꯅꯦ ꯁꯤ ꯂꯣꯏꯔꯒ ꯇꯧꯔꯒꯦꯅ ꯑꯗꯨꯒ ꯉꯁꯤꯒꯤ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯦ ꯍꯥꯎꯋꯦ ꯀꯨꯏꯔꯕꯅꯦ ꯁꯨꯃꯥꯏꯅ ꯆꯥꯅꯤꯡꯕ
ꯌꯦꯟ ꯃꯐꯩ ꯀꯩꯀꯥ ꯁꯨꯞ ꯇꯧꯔꯒ ꯀꯩꯅꯣ ꯍꯥꯞꯆꯟꯕꯤꯗꯣ, ꯅꯨꯗꯜꯁ ꯍꯥꯞꯆꯟꯕꯤꯗꯣ, ꯑꯩ ꯑꯗꯨ ꯇꯧꯔꯛꯀꯦ. ꯁꯟꯗꯦꯁꯤꯗꯤ ꯇꯧꯒꯦ ꯀꯥꯏ ꯈꯟꯕꯅꯦ, ꯑꯗꯣ ꯁꯤ ꯌꯥꯝ ꯆꯥꯅꯤꯡꯉꯕ ꯑꯩꯁꯦ. ꯁꯤ ꯍꯥꯟꯅ ꯑꯝꯇ ꯇꯧꯈꯤꯒꯦꯅ. ꯍꯥꯎꯋꯦ. ꯊꯨꯝ ꯃꯣꯔꯣꯛꯀ ꯐꯖꯅ ꯆꯪꯉꯒ. ꯇꯨꯝꯅꯤꯡꯉꯦ. ꯎꯏꯔꯦ.
ꯈꯨꯍꯥꯎꯁꯦ ꯂꯩꯇ꯭ꯔꯦ ꯑꯩꯗꯤ ꯌꯦꯟꯒ ꯈꯦꯆꯤꯒꯁꯦ ꯌꯥꯝ ꯆꯥꯅꯩ ꯍꯥꯏꯕꯁꯦ ꯉꯁꯤꯇꯪ ꯈꯪꯉꯦ ꯎꯇꯤꯒꯒꯨꯝꯕ ꯃꯔꯣꯏ ꯊꯣꯡꯕꯒꯨꯝꯕ ꯑꯗꯨꯝ ꯆꯥꯏꯗꯅ ꯌꯦꯟꯒꯗꯤ ꯄꯥꯛ ꯆꯥꯗꯦꯕ ꯄꯥꯛ ꯆꯥꯗꯕ ꯅꯠꯇꯦ ꯉꯁꯤ ꯑꯍꯥꯟꯕ ꯃꯔꯛ ꯑꯩꯅ ꯌꯦꯟꯒ ꯈꯦꯆꯤꯒ ꯆꯥꯏꯁꯦ ꯈꯪꯗꯦ ꯑꯣꯏꯕ ꯃꯥꯜꯂꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯤ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ꯭ꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯌꯥꯎꯔꯗꯤ ꯇꯧꯁꯟꯕꯤꯔꯝꯃꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯄꯨꯔꯝꯖꯔꯤ